ꯍꯜꯂꯕ ꯃꯇꯨꯡꯗ ꯕꯕꯥꯅ ꯕꯨꯠꯁꯦ ꯂꯩꯇꯗꯅ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯣꯇꯣꯁꯦ ꯑꯩꯈꯣꯏ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯈꯥꯝꯃꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯌꯥꯝꯅ ꯑꯗꯨꯝ ꯑꯩ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯃꯃꯤ ꯁꯥꯃꯤꯃꯨ ꯑꯗꯨꯝ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯕꯨꯠꯁꯦ ꯈꯨꯜꯂꯛꯄꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯕꯨꯠ ꯂꯩꯔꯣ ꯀꯥꯞꯄꯁꯦ ꯃꯥ ꯕꯨꯠꯁꯦ ꯂꯩꯕ ꯉꯝꯗꯦꯕ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯑꯣꯇꯣ ꯊꯧꯕꯅꯤꯅ ꯃꯥ ꯀꯃꯥꯏꯅ ꯂꯩꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯆꯦ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯑꯗꯒꯤ ꯌꯨꯝꯒꯤꯗ ꯃꯤꯒꯤ ꯅꯣꯡꯃꯒꯤꯁꯨ ꯇꯥꯝꯅ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯕꯥꯅ ꯕꯨꯠꯁꯦ ꯗꯁꯕꯤꯟꯗꯒꯤ ꯈꯨꯜꯂꯛꯑꯒ ꯑꯩꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯑꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯦꯖ ꯑ ꯐꯨꯠꯕꯣꯂꯔ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯍꯧꯔꯛꯄꯁꯦ ꯁꯤꯒꯤ ꯅꯪꯒꯤ ꯍꯧꯔꯛꯄꯁꯤꯒꯤ ꯅꯪꯒꯤ ꯖꯔꯅꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯈꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯕꯕꯥꯅꯦ ꯍꯥꯏꯔꯛꯀꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒꯀꯣ ꯕꯕꯥ ꯑꯣꯏꯇꯥꯔꯒꯗꯤ ꯕꯕꯥꯅ ꯀꯃꯥꯏꯅ ꯅꯪꯁꯦ ꯐꯨꯠꯕꯣꯜꯒꯤꯗꯃꯛꯇ ꯒ꯭ꯔꯨꯝ ꯇꯧꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯋꯥꯔꯤꯗꯣ ꯃꯌꯥꯝ ꯊꯝꯕꯤꯌꯨ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯒꯤ ꯑꯩꯉꯣꯟꯗ ꯗ꯭ꯔꯤꯝꯁꯇꯤ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯤꯗꯣ ꯑꯗꯨꯗ ꯕꯕꯥꯅ ꯃꯈꯥꯗꯤ ꯇꯧꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯍꯟꯒꯦꯅ ꯃꯥꯅ ꯋꯥꯁꯛꯈꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯕꯕꯥꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯇ꯭ꯔꯥꯌꯦꯜ ꯀꯧꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯥꯌꯦꯜꯒꯤ ꯂꯤꯁꯁꯦ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯨꯡꯗ ꯃꯥꯅ ꯕꯕꯥꯅ ꯈꯟꯖꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯕꯕꯥꯗ ꯑꯗꯨꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯩꯅ ꯐꯨꯠꯕꯣꯜꯁꯦ ꯆꯍꯤ 4.5 ꯕꯕꯥꯅ ꯑꯩꯁꯦ ꯐꯨꯠꯕꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯜꯁꯦ ꯇꯞꯅ ꯇꯞꯅ ꯊꯦꯡꯍꯟꯕ ꯍꯧꯔꯛꯑꯦ ꯍꯥꯏꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯛꯄꯁꯦ ꯑꯩ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯀꯥꯗꯣ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯑꯍꯣꯡꯕ ꯀꯔꯤꯝ ꯂꯩꯇ꯭ꯔꯤꯀꯣ ꯑꯩꯅ ꯆꯍꯤ 10 ꯈꯪꯉꯛꯄꯗꯒꯤ ꯁꯥꯔꯛꯄ ꯌꯨꯝꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯀꯥꯗꯣ ꯃꯆꯥꯗꯨꯗ ꯑꯗꯨꯝ ꯑꯩ ꯕꯕꯥꯅ ꯕꯣꯜ ꯇꯝꯕꯤꯔꯦ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯅꯒ ꯇꯝꯍꯟꯅꯤꯡꯕ ꯌꯥꯎꯔꯗꯤ ꯃꯥꯅ ꯐꯦꯟꯗꯤꯡꯒ ꯇꯧꯔꯒ ꯑꯩꯅ ꯄꯥꯁꯤꯡ ꯆꯪꯕ ꯑꯣꯄꯣꯅꯦꯟ ꯆꯪꯉꯛꯄꯗ ꯀꯃꯥꯏꯅ ꯆꯪꯒꯅꯤ ꯑꯗꯣ ꯑꯣꯄꯣꯅꯦꯟ ꯀꯃꯥꯏꯅ ꯗꯤꯐꯦꯟꯁ ꯇꯧꯒꯅꯤ ꯕꯕꯥꯅ ꯑꯗꯨꯝ ꯇꯝꯕꯤꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯃꯇꯝꯗꯨꯗ ꯑꯩꯅ 2010ꯗ ꯑꯩꯅ ꯁꯨꯝ ꯅꯨꯄꯤꯒꯤ ꯁꯥꯟꯅꯕ ꯍꯧꯋꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯉꯦ ꯑꯩ ꯅꯨꯄꯥ ꯃꯔꯛꯇ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩꯈꯣꯏ ꯕꯕꯥ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯇꯣ ꯊꯧꯔꯤ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯕꯕꯥꯁꯨ ꯑꯗꯨꯝ ꯑꯣꯇꯣ ꯊꯧꯕꯀꯣ ꯕꯕꯥꯅ ꯃꯤꯒꯤ ꯑꯣꯇꯣ ꯊꯧꯕ ꯑꯣꯏꯕꯅꯤꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡꯁꯦ ꯍꯦꯜꯞꯁꯦ ꯌꯥꯝ ꯇꯧꯕ ꯉꯝꯗꯕ ꯕꯕꯥꯒꯤ ꯏꯁꯥꯒꯤ ꯑꯣꯇꯣ ꯂꯩꯇꯦ ꯑꯩꯅ 2010ꯗ ꯑꯩꯒꯤ ꯒ꯭ꯔꯥꯁ ꯔꯨꯠꯀꯤ ꯑꯩ ꯁꯥꯟꯅꯕ ꯑꯗꯨꯝ ꯍꯧꯋꯤꯀꯣ 11ꯗ ꯑꯩꯁꯦ ꯒ꯭ꯔꯥꯁ ꯔꯨꯠꯀꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯋꯤ ꯑꯗꯨ ꯀꯥꯟꯗꯨꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯁ ꯔꯨꯠꯀꯤ ꯑꯣꯖꯥ ꯑꯃꯅ ꯀꯧꯔꯛꯑꯦ ꯀꯥꯁꯤꯝ ꯅꯪ ꯅꯆꯥꯅꯨꯄꯤꯗꯣ ꯊꯥꯔꯛꯑꯣ ꯑꯩꯗꯣ ꯈꯤꯇꯪꯗꯤ ꯚꯥꯞ ꯇꯥꯔꯦ ꯑꯩꯗꯣ ꯆꯍꯤꯁꯦ 13 ꯐꯔꯝꯃꯅꯤꯀꯣ 13ꯗꯤ ꯌꯧꯗ꯭ꯔꯤ 23 ꯃꯈꯥꯏꯃꯨꯛ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔ 13 ꯁꯥꯟꯅ ꯍꯧꯔꯛꯄꯁꯦ ꯑꯗꯣ ꯀꯥꯁꯤꯝ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯄꯨꯔꯛꯑꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯥꯁ ꯔꯨꯠꯀꯤ ꯀꯩꯅꯣ ꯁꯥꯟꯅꯟꯁꯦ ꯑꯣꯖꯥ ꯖꯅꯦꯁꯦꯀꯣ ꯃꯥꯁꯨ ꯑꯩꯈꯣꯏ KLYCꯗꯒꯤꯅ ꯑꯩꯒꯤ ꯌꯥꯝ ꯍꯦꯜꯄꯤꯡ ꯇꯧꯋꯤ ꯃꯥꯁꯨ ꯀꯥꯎꯗꯦ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯁꯨꯝ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯥꯏꯟ ꯁꯥꯟꯅꯕꯩꯁꯦ ꯃꯥꯅ ꯁꯦꯝꯕꯤꯔꯛꯑꯦꯕ ꯑꯗꯣ ꯑꯣꯖꯥ ꯖꯅꯦꯁꯦ ꯑꯗꯨꯝ ꯀꯥꯎꯕ ꯂꯩꯇꯦ ꯃꯥꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯇꯧꯋꯤꯀꯣ ꯑꯣꯖꯥꯅꯤꯅ ꯁꯦꯝꯕꯤꯔꯛꯄ ꯑꯣꯖꯥ ꯀꯥꯎꯕ ꯌꯥꯗꯦ ꯁꯤꯀꯣ ꯕꯕꯥ ꯈꯛꯇꯁꯨ ꯅꯠꯇꯦꯗꯅ ꯑꯗꯨꯗꯨꯅ ꯃꯥꯅ ꯀꯧꯔꯛꯄꯗꯒꯤ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯁꯦ ꯕꯕꯥꯒꯤ ꯏꯕꯥꯅꯤꯁꯦ ꯆꯠꯅꯕ ꯕꯨꯠꯁꯦ ꯂꯩꯇ꯭ꯔꯕ ꯕꯨꯠꯁꯦ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯑꯦꯕ ꯑꯗꯩ ꯕꯕꯥꯒꯤ ꯕꯦꯇꯔꯤꯌꯟ ꯁꯥꯟꯅꯔꯨꯕ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯁꯦ ꯁꯦꯠꯂꯒ ꯑꯗꯨꯝ ꯁꯥꯟꯅꯔꯛꯏꯀꯣ ꯕꯨꯠꯁꯦ ꯂꯩꯇꯗꯅ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯀꯥꯟꯗ ꯁꯨꯝ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯏꯄꯥ ꯏꯕꯥꯅꯤ ꯕꯨꯠꯁꯦ ꯋꯥꯏꯔꯀꯥꯟꯗ ꯃꯤꯗꯨꯅ ꯑꯁ ꯀꯩꯗꯧꯕꯒꯤ ꯕꯨꯠꯇꯣ ꯄꯤꯔꯤꯅꯣ ꯈꯣꯠꯂꯣ ꯁꯦꯒꯥꯏꯔꯛꯑꯗꯤ ꯈꯣꯠꯂꯗꯤ ꯀꯥꯏ ꯕꯕꯥ ꯏꯕꯥꯅꯤ ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯒ꯭ꯔꯥꯁ ꯔꯨꯠꯁꯦ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯕꯥꯅ ꯕꯨꯠꯁꯦ ꯂꯩꯇꯗꯅ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯣꯇꯣꯁꯦ ꯑꯩꯈꯣꯏ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯈꯥꯝꯃꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯌꯥꯝꯅ ꯑꯗꯨꯝ ꯑꯩ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯃꯃꯤ ꯁꯥꯃꯤꯃꯨ ꯑꯗꯨꯝ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯕꯨꯠꯁꯦ ꯈꯨꯜꯂꯛꯄꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯕꯨꯠ ꯂꯩꯔꯣ ꯀꯥꯞꯄꯁꯦ ꯃꯥ ꯕꯨꯠꯁꯦ ꯂꯩꯕ ꯉꯝꯗꯦꯕ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯑꯣꯇꯣ ꯊꯧꯕꯅꯤꯅ ꯃꯥ ꯀꯃꯥꯏꯅ ꯂꯩꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯆꯦ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯑꯗꯒꯤ ꯌꯨꯝꯒꯤꯗ ꯃꯤꯒꯤ ꯅꯣꯡꯃꯒꯤꯁꯨ ꯇꯥꯝꯅ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯕꯥꯅ ꯕꯨꯠꯁꯦ ꯗꯁꯕꯤꯟꯗꯒꯤ ꯈꯨꯜꯂꯛꯑꯒ ꯑꯩꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯑꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯑꯩꯁꯦ 2011ꯗ ꯏꯁꯇꯔꯟ ꯁ꯭ꯄꯣꯔꯇꯤꯡ ꯌꯨꯅꯤꯌꯟ ꯀꯣ ꯖꯣꯏꯟ ꯇꯧꯋꯤ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯩ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯣꯃꯦꯟ ꯑꯃꯈꯛ ꯀꯁꯃꯤꯅꯥꯅ ꯂꯤꯔꯤꯁꯦ ꯑꯩ ꯀꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯔꯝꯒꯦ ꯑꯗꯨꯒ ꯃꯈꯥ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯁꯤꯀꯣ ꯑꯗꯣ ꯀꯀꯥꯗ ꯑꯃꯨꯛ ꯀꯀꯥ ꯉꯁꯥꯏꯒꯤ ꯏꯆꯥꯁꯤ ꯐꯨꯠꯕꯣꯂꯔ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯃꯁꯨ ꯇꯝꯕꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯆꯥꯒꯤ ꯃꯃꯥ ꯐꯨꯠꯕꯣꯂꯔꯁꯨ ꯑꯣꯏꯍꯟꯅꯦꯅ ꯐꯨꯠꯕꯣꯜꯁꯨ ꯇꯝꯕꯤꯔꯦ ꯑꯗꯨꯒ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯄꯥꯝꯕꯗꯨꯁꯨ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯅꯠꯇꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯅꯕꯒꯤ ꯕꯨꯠ ꯂꯩꯕꯤꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯁꯦ ꯃꯁꯤꯗ ꯂꯩꯕ ꯉꯝꯗꯕꯒꯤ ꯆꯩꯅꯥꯁꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯈꯜꯂꯨꯕꯗ ꯑꯗꯨꯒꯤꯗꯤ ꯄꯤ ꯇꯥꯅꯤꯡꯉꯩ ꯑꯗꯨꯗꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯅꯤꯗ ꯃꯥꯗꯤ ꯁꯥꯟꯅꯅꯤꯡꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯁꯨꯝ ꯃꯤꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯀꯤꯔꯥꯏ ꯁꯨꯝ ꯆꯠꯄꯅꯤꯅ ꯄꯣꯠꯁꯤ ꯃꯇꯝꯗꯨꯗꯤ ꯄꯤꯔꯤꯁꯤ 150 150 100 ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯐꯥꯎ ꯂꯩꯕ ꯉꯝꯗꯦ ꯑꯗꯩ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯗꯁꯕꯤꯟ ꯈꯔ ꯁ꯭ꯋꯥꯏꯗ ꯇꯥꯔ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯁꯨꯝ ꯂꯩꯕꯗ ꯑꯁ ꯑꯩꯒꯤ ꯁꯪꯂꯤ ꯃꯔꯤ ꯇꯧꯕ ꯕꯨꯠ ꯑꯃ ꯇꯥ ꯂꯩꯔꯝꯃꯦꯕ ꯃꯥꯁꯤ ꯏꯇꯩ ꯂꯩꯗꯅ ꯁꯟꯁꯦ ꯈꯔ ꯃꯩꯅ ꯈꯔꯒ ꯁꯣꯛꯇꯅ ꯈꯣꯠꯇꯅ ꯍꯩ ꯃꯁꯤꯗꯤ
ꯌꯥꯝ ꯐꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯤ ꯆꯞ ꯆꯥꯔꯁꯤꯅꯤ ꯃꯥꯒꯤꯅꯦ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯆꯍꯤ 4.5-5ꯒꯤ ꯕꯨꯠꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯑꯁ ꯃꯁꯤꯗꯤ ꯐꯔꯅꯦꯅ ꯑꯩꯅ ꯃꯥꯁꯦ ꯄꯨꯔꯛꯀꯣꯏꯅ ꯈꯨꯠꯂꯛꯄꯅꯤ ꯈꯨꯠꯂꯒ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯦ ꯑꯁ ꯏꯆꯥꯁꯤꯗꯤ ꯁꯅꯥ ꯁꯤ ꯇꯧ ꯁꯤ ꯇꯣꯡꯉꯣ ꯁꯤ ꯇꯝꯃꯣ ꯁꯤꯅ ꯍꯥꯟꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯪ ꯒ꯭ꯔꯥꯁ ꯔꯨꯠꯀ ꯁꯤꯅ ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯒ ꯀꯣꯟꯅ ꯏꯄꯥ ꯀꯧꯁꯥ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯧꯕ ꯇꯧꯁꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯃꯥꯁꯦ ꯕꯨꯠꯁꯤ ꯇꯣꯡꯕ ꯍꯩꯅꯍꯟꯕꯅꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯍꯩꯅꯍꯟ ꯃꯇꯨꯡꯗꯒꯤ ꯃꯥꯁꯦ खर हईनरपदी बुट्सी लेब गमक्तबगी तांजा सुम लाएबा अदगी अई ममागी सना नुना अदि खरा आइना खरा तौजब खरा लेब खोतजु अदि खरा थंब खोबै तोर बुट्सी लेबा अदुम कया याम वाना तौई तोरपनी को वारीदी याम नुंगाई वारीजु वादी नुंगाई अमदु वाय अदुनी अदुगी का अखोगे हौजिक लीबददी को अखोजु आइसु इमोशनल ओइ ताबदे याम नुंगाइते अदुबु ngasiदी हाइतारे अदुगी कइमत खन्नगाई ओइद्रे अदुम वारीदु दे लिबियो अदु ngasi कइगिनो हाइता कस्मिनासु कप्पे अखोगी हौजिकती यूरोप योरबने को मंग बुट लेबो ममदबदुना बुट किदी मान सुंगैजु लेरमरोय हौजिकते अदुम क्लब न पिरमनी टीम न पिरमनी अदु हौजिकती यूरोप की लेवल दा इंडिया टीम लेवल दा सानरामनेबा एनीवे अदुबु ngasi हौग्रबा एगो ताबु नुंग लेग्रबा अदुगी अवाबा मयामदो अदुना जो हौजिककी माइ पापसि खेना मसेक ngan थोलिने हेना नुंगाइ हलिने अदु वारी सिनु खर लेबि अदुना अदुम वाखिबा मयामदो आखिबा मयामदो मागी लेइनबा खोनबा मागी आईडी फुटबॉल आईडी रिटायर तौबा होरे अदि मासी बॉल मा आईगी दुंगदा आईने सु मोंद खले आईना इंडिया से आईडी थेटकदबा आईने थेलौदबसे सिगी आईडी पेनेस आईगी थमोइदा याम लगा चाउ लेरे अस आईना आसाम ददी फुदु चलमददे आई ट्रायल सि सोय यावरंगमनि को होइना फरे अदु फरे अमसे लान तमम लेरंगमनि अदुना मासी फुटबॉल तंबिरगे ना आईगी वखल सिदा चपदम खनगरेबा तादि मतुंगदा आईना मासी अदु बॉल तंबिरबो हरपने अदुदा क्वेश्चन अमदा हंग होगी मखा उंग लिबियो ngasi angang si tambidoise ngasi gi icha nupa nate icha nupi ne aduda ngasi icha nupa natrazu अखोगी नुपी ना फुटबॉल सानबा सिदि याम कन्ना पॉपुलर इन सानबदि नतेबा खरा पामजब खरा ना हम सानबई वानेबा मतमदुदा अदु ngसाई मणिपुर दा हजु फावबसु नुपी लोइनमक आई नुपाना सानरिबा चांगसिदि सानदे अदुदा ngसाई ककाना कमाइना आई इचा नुपी ओरजु सानहनगनि जि करमाइना खनग्रिनो सि आइना खनगिबे सिनिदा आइना अदुगी मदिक चाखिबदो अदु मास आइना येंगे बॉल सि पीरगा येंगुदा मासे बॉल की सेंसि मोंद लेरे अबदु मोंद बॉल की कैनोसी खरा यावरे खरा खरा अदना आई खले आई चानु बिजी से बॉल सी यारनी मतम दे कोई फुटबॉल प्लेयर कोई फतिमान कताबी रंगनी मखोइदु अदु मोइजु अफाव प्लेयर नि लेकाई सिदि फुटबॉलर लुपी लेरे नुपी अदु लेरे अदु आइना सानबनि अदु आई खले ओ मसी नुपी सिंगदी अदु माना निपागी सक्तम गाय पे चंगकपनिना ओ नुपी मरक्त माना सानगदी मसी याम लाइन नुपी सि दोमने तोंगांगनि खले बाइना नुपी सिंगदी नुपी दि खितंग तबे ए आइ तौइदना तो अदु मंगोन दे अदु लेतेबा नुपागी सेन ला कनो लामने ना मासी छोइना माना नुपी सिंगदी दोमने तौगनी अदु मासी फुटबॉल सानदो ओइगनी नेना तंबिरकने अदु ना तंबिरकुदे ngasi अशोकी मति आई मंगफाव मंग मयाम दो ngasi दलाना फावदो हले ngasi दे अवा मयाम दो लोइना काखरो जि लेरिबा मयाम सिंजिना नुसी बिदना तौरिबा मयाम सिददी आई अवा मयाम दो जिति काखरे जिति काखरे हां अदु करियो मतम दा निसिंग मसी आइने ओहेम नते को मपु मान ओहेन मनि को से सिगाई थमोय द खल्ले बदो यामना नुक्सी की भाई ककागी ककाना एकोई कस्मिनागा बॉल सानमिनरपा बॉल तंबिरपा मतमसे सिदा ककाना याम नुक्सी किबा थौदो अमनि देगी वरी लेबियो नुक्सी भाईबो माई चलम दाइदा मागी चलम दाइ खुलम दाइ मागी सी आई गाड़ी लेरक्ते मतंग आइने हेक पुवा आई मसा मतोम ते तारकपा चटखिबा मतोम ते चखिबा अदाइन अस्करी थोगब लंबी मा तौसि माजी कायसु पी मी कायने खनबा हो मी तेगिने हेक थिबिने यावबनिना अदम वखन कयामुक अदि नुआइ तबदि लेखि को